Kanadano miyamna Thajagadoishe Army Camp Area dagi mi mangkiba Taraina Loupham thokte Khunai ama natraga Leibak ama panba haibasi ningthau khulakpa village chief democracy chatpa Leibak singdana Prime Minister President Chief Minister haiba posak sing asil leitaba yade Makhoina khunai aduda leiriba natraga Leibak aduda leiriba miyam adu humlaga fugadawribane miyam adubu makhoina puba yananaba amasung yadaba kangbu aduna chairak pinanabagidmakta makhoigi midyeng makhada law semlibane masimakna Manipurda leiriba MLA sing asibu lawmaker ni hainaribane Parliamental leiriba MP sing asisu Leibak asigi lawmaker ne Khenaba haibabu amana union lista aduga amana state lista law semgadawribane Leibak ama panbada chief minister natraga prime minister haibasi aduki matik maru oikhre adubu mapangal haplibasi cabinet haiba asinane MLA sing asisu naitom oiragadi mapangal yaugde Assembly hairagadi maduda puna lawminnaba warepti India ki Parliament natraga Leibak ki court na fawwa ikai khumnadaba yadaba tanpham mayam ama yawi Constitution na piriba Cabinet Council gi mapangal su makhoi masel gi marakta amana ngangba amana tanadraba kangbu amana lawriba warep adu kangbu amana khangde hairaba amasung madu yaba ngamloi hairagadi Leibak adu ichamchamna leitre haina lawba yarabane Kanglol amagi makhada Leibak chalairibane minister haplibane minister sing adu chief minister gi mijeng makhada leigadawribane chief minister bu hunba yade makhoigi mapu oiriba miyoi ama hunba haibasi yum amada ahal oiriba mapa mama bu mitmang thokna seibaga manai democracy da chief minister hunbagi mahutta masa masana pairiba fam adu thadoknaba ngaktane adubu Manipurda di aning ba tongnai pangsai da sainai apulwa haiba adumadi leitre Makhoi masel ngangnade saknade usitnade asiguma phibam mayam asina mayangna Manipuri masasingna tawriba thabaksing asi uraga mapukli paiduna noklamgani khalwada ikaiba fawre Manipur asi thokhaidaba ngakta thokpa lam ama oire tawhaidaba thabak ngakta tawrai tawhaidaba amasung thokhaidaba thodokсing adugi manungda amatang haiba taragade Imphal West District ki Sangmai Police Station na Kwanba Leimakhongda leiba Army Camp ta thabak suba miyoi ama thiba khangkhidre haire thiba khangkhidre haiba miyoi adu kasardagi ne hojikna loitang khunauda leiba mayambagi yumda leiraga Leimakhong Army Camp manungda thikagi thabak suba yawba sinmi amani haire Laisram Kamal numit khudingi ayuki pung 10 adwaida mayumdagi laklaga camp adugi manungda thikagi thabak suraga nungthilgi pung 3 adwaida mayumda hek halae haukiwa November gi tang 15 numidang wairam pung 6 taraba fawba mayumda halakhide maduna maram oiraga mipairaba imung manungi miyoi singna thiba yaba thiba horakhi adubu fangba ngamdri hojik fawba Sangmai Police Station da wakat ama thangatlaba matungda thiba humbagi thabak chathaba horakhi Miyoi adu kuki militant singna pharaga puramlagani haina mafam adugi miyamna lawnari adumakpu mahaki achumba langla langjil adumadi sapsana hojik fawbagi oina khangba ngamdri army na phongdorakpagi matung inadi miyoi adu kem manungda changkhibagi video footage ti leire aduga mahak hankhibagi video footage ti thiba khangdre amasung mahak mangkhibagi tekchak makhoina puba ngamloi haiba asini Kaya da lukraba wafam no India gi mapangal kallaba lanmi mayam gi tongan ba battalion kaya gi headquarters su oiriba aduga lanmi gi maru oiba miyoi kaya gi leifam su oiriba Leimakhong army manungdagi Kukina maitai faraga pukhre tabada taning tamang onna tainaba oina thoe masi thoheiba thodok natte Makutta kulai paiba lanmina yomlaga leiriba mafam adudagi kuki singna mi faraga puki haibasida makhoina khanghaude uhaude madugi tekchak makhoina puba ngamloi hairiba sinadi nakhoi masen hatnabani aikhoi khangde aikhoi mafam sida chaba tumba lakpane tolop soidraga loire haibane matang asida fanjaning liba wafam di Maitaina asuk yamna tonda fibam amada leirakliwa asi kanana oihanbano Army Camp fawba mi mangkhibada thiba fangdragadi Eikhoina Manipurda leiriba karamba famnaiba kanabuno amuk Thajagadoishe maram aduna Army Camp manungdagi mi mangkhiba haiba asi Taraina Loupham thokte haijaninge matang asida mayamdagi kainanaba yathang nijare